Shillongda humdra shuba NEC ki plenary session hokre CM Khemchana ngamkhaida mitop changshilakpa thingnaba athuba ngamkhai sambal khan ba wafam pukhatkre habagi pawm su yaureza oza tasena mamasi khogi Myanmar rom dagi hoji thogliba unkatnaba sina maikai kaya dagi khogi manipur ki tonga ba district sing da haibetare khogi ngamkhai lana changshilakpa su yaureza masi ki thingnaba gi damakta su khoi Union Home Minister ngarang khoi Amit Shah na chair lauduna famkiba mifam asida khogi chief minister thamkiba warol haibetare oza kamaina yingdoze se kanani khoi se kanani headline se am toin hanjanba haibetare kuiramani da mamangi MP election gi the free movement regime gaina laidana laigrabani adda ai akana kharani adi khawa hore hograbani adu loisinna ba kadai bo khare chap chap report adom doina pihanning ani ko mitop changlakpa thingnaba thubara saman khana ba haise masinga si makti ngangan ningdabani so far akoi gi khawa hokribadu kayam khare kayam watli ba sing kilometer masing kayano hariba mayam singa sida thengnari ba khawa ngamdabagi awaba sina karino haiba mayam du pukhalaga haiba awaba complete oiba ngamdabagi pot da adida central gi oiba assistance haiba tare madu Minister of Home Affairs tagi niramane hena phabane na khali ko amabu oire hoi adusu adum boramane na khalase tawbudadi aikoina masi achummani haiba se masi akoina kanani he hawbudagi Bharat ki foreign minister dagi hawraga then home minister dagi hawraga adagi amukshu tongan ba achauba responsible persons mayamgi kanoda moi commenda illegal immigrants haiba pose akogi masina achauba reason behind the chaos and unrest in the state of Manipur si akoi summaga leirabani adu oiba tabaduna oiba tarabani oirabani na haiba mitop sing asi kamana deal tawdagi haiba da concrete oina akoina sangi ba kharasi khoi malemgi sana kanon da heta harpatu pa yade na khallaga su makoi gi oiba detection and deportation hana NRC ga na khoi miyam da kanna hojik demand tawri base aduna any form of NRC maktu update tawba adugi mawongda khoi citizenship ki kano mai identification gi kano leiri ko sigi mayam sing si yang kana mitop sing dadi hojik leibi SIR da sigi problem thoi miyam gi khongcha chatna bu khona ba adum achong issue leiri ko aduna siga koina kari leigi haja khang ai miyam tanar kan de SIR sina kadai bu impact pi doino piroi doino sida mitop yaw gi ya ba ya da gi gaido kari kum khara so ko yeng hogodabani hojik swai sida amuksu border fencing gi oiba pot adu yamna maru oi maram aduna hari mayam sing adagi foreigner 1946 ki leiri rules magi 48 ki lairi then sigumba mayam sing asigi tasan khomjan tawraga mahairoi singna masigi issue je kanu gi 90s ki matam dagi la aga 1951 de bejar weraga la hiba ko ke mayam sing se collectively tasalaga yamna ningthijan tawraga kari action taken tawradi phani na haibana singbagi warep sing ase sab sana koi gi lohonningi ko aduga maru oina koina sum barbeli headline da phajana bana tra tawkre haraga sum kano tawbugi posak na tawina miyamna thengnaraga lakpase masi akoi nuaite maramaduna yaragadi ngasai ki already laikraba pol ama hanjanajan headline da kana bagi posak to natraba laikriba pol adugi progress and magi kano se grievances and magi obstacles and challenges aduga amuksu maduga mari lena na proposition meyama thammakanda amangda sanction bana hena pami na thumatamda foreigners miyam antatraga illegal immigrant tawbani haibase officially declare padana angtang tawrakanda madugi chap chaba phirep ama thabak ona tawbasina aikoida shanti laknabagi lambi da su asobo mating oigani na khalliko azalo shela podam laksage khogi jungi tang manga si malem ki mafam kudimakta khogi world environment day na palan tawnari oza khogi palan tawribagi si manung channa haibatare manung